Mayam puno ke mafam da Amputee nauge channel da taram nokchari mayam akhoi na han awa da saruk ya boina akhoi khundagi akhoi nau herojic ka sibanan ga makoni na la tanaramaga inau sing makhoi pullaga adum sen khara collect tawraga akhoi na thajabado mafam chap chana thajagibada akhoi puning da hojik haidi nungai phangi habata habati nungai phang mai maram de te kaisu na tawa akhoi da James kai tanaraga akhoi Diamond TV gi da James ka tanaraga ai da James ka pau phonaraga thajabane adui mutungina da James na hojik magi channel je akhoi gi TV channel ni na akhoi kai kai akhoi gi permission je phangi habata aduna da James na update se akhoi pikhala bani na akhoi net ta akhoi YouTube to u phangi habata ana habati khoi first aina da James na akhoi chengchak puraga akhoi atokpa ichinaw sing na Goa dagi khangde Australia dagi khangde mayam pangak paje hoi akhoi duna budi li akhoi mitei ju yam ta de ko li asu puning se abadi yam nungai ba fawi haiba tare asamaina relief kenga da James khoi ti thagat bangam de ko Diamond TV gi khoi maru budi Diamond TV gi hoji ki group se haiba tare ko donor group se Diamond TV gi da James khoi whole team je madudubadi tasengna nungsi ko habadi awaba mayam sida matam puthoga akhoi di sen angam thajabu katani mayam thajab aduki chatlaga thawoina simbi khotpi dana adamaina habadi awaba saruk yabi baje maduna yam thine hele habata aduna da James nanauna thakata bangam de dara awaba da khoina sumain tawbi baje puni yam nungsi habata aduga akhoi gi group ki first video dadana hapukdo aduma dekto ai adum share tok jara ki bo masi hap ki bajiga ne ni am nungai ki ba akhoi khuni maming je adumaina uba da pangba relief camp da saruk yaw phang base yam harawi hai batare ai da James ki video ma dekto Diamond TV channel ko mane adu da James ki channel subscriber yam lai bane 400k yaudro ne adu isu tawbiram da yaw ga di da James ki channel du Diamond TV bu subscribe te view apan da lai bai chinaw singna Manipur da ne ting manina Manipur da na mana haidi khangmiro mo haiba tare hoji social media da kari oi haiba se ko ado khoi first ta aina khoi gi khungi ming tharaga da James koina mateng tau chapa video to dui hapjarak ki edubu tangai fadana TV channel amo oibanina amadi khoina awana gi mateng da su ayam ba mayam hena khangbire Diamond TV na humanitarian service ama satharakpa adu internet yaudabadagi akhoi donor sing pau phono bangamdaba adu makhudong chadaba kyamarum leiringai chirak asida koi awana sing na mateng khara pangnanabagi ai mami khara panjarake Australia da leba Australia Manipuri akhoi Global Manipur Federation haidana Australia da leba timamana lupali sing marfuma thoika chanipan ka kunga manga pibire aduga Goa da leba Manipuri Meite Association gama haina khangnaba akhoi naucha haire khangnare akoi sidagi thangjam naucha magi team haiba tare mangna pau pibiraktra mokhina 25000 ma pibire aduga akoi gi Australia da leba shin mayam hena khangbiraba Diamond TV da yamna saruk yaba madam sarubala aduga mokhina luchinga ga madam Indira mokhina luchinga ka da 81000 adu 825 rupees masi maso khoi da pibire aduga masi khakta natana akhoi pibirak pasi Borkola Manipuri gaw Simaruguri Assam dagi miyam hena khangbiraba Amputee now haidana aina uchakhiba ngang ama khoi makhong accident tawbadagi yod happa ngang magi su YouTube ama adum chalai jabani Assam dagi aduga yamdaba makhoi gi lekai adu khoi meitei lekai haijaba dai adudagi lupa lising manga akhoi na kwai li adu li su yam nungsina akhoi haidi no magi khata oisu akhoi na relief camp amada ko khara khak pangjaba ngam base awaba da saruk yaba ngam base masi yam nungai ba tar lamjau Premjit nim lak chicken aigi sai mayeng bam okay koi ge oza Premjit mayeng bam lamjau gi stele river relief camp sigi amaro iba thodang lobi basingi marakta gi ma haijaba tare aduga se koi lak chisi Diamond gi tengbang aduga sumaina awana taraba relief camp da leibasida khara matai urap tawba aduga mayam hik yoksan bada khara wat pa haigadra
ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯊꯤꯖꯕꯁꯦ ꯃꯌꯥꯝ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯑꯌꯥꯝꯕ ꯊꯨꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯑꯋꯥꯠꯄ ꯑꯩꯈꯣꯏꯅ ꯌꯧꯕ ꯉꯝꯗꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯝꯖꯥꯎꯒꯤ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯛꯆꯤꯡꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯩꯔꯛꯇ ꯑꯃꯨꯛ ꯆꯠꯆꯔꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯗꯥꯏꯃꯟ ꯇꯦꯡꯕꯥꯡꯁꯤꯗ ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯁꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯑꯗꯨꯒ ꯒꯣꯋꯥ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯨꯒ ꯕꯣꯔꯀꯣꯂꯥ ꯑꯁꯥꯝꯒꯤ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯦꯝꯄꯨꯇꯤ ꯏꯅꯥꯎꯒꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯔ ꯄꯤꯔꯛꯄ ꯇꯦꯡꯕꯥꯡ ꯃꯔꯨꯑꯣꯏꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯑꯩꯈꯣꯏ 81,825 ꯑꯗꯨꯅ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯒꯣꯋꯥꯗꯒꯤ ꯂꯨꯄꯥ 15,000 ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯊꯪ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯂꯩꯕꯤꯕ ꯌꯦꯡꯕꯤꯕ ꯇꯥꯕꯤꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝꯅ ꯇꯦꯡꯕꯥꯡ ꯈꯔ ꯄꯤꯕꯤꯔꯛꯄꯗꯨ ꯇꯧꯔꯀꯥꯟꯗ ꯃꯐꯝ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯡ ꯕꯦꯛ 5 ꯑꯗꯨꯒ ꯅꯣꯡꯃꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯇꯤꯜꯍꯧ ꯆꯅꯝ ꯆꯊꯥꯎ ꯑꯗꯨꯒ ꯁꯦꯅꯤꯇꯔꯤ ꯄꯦꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯗꯨꯒ ꯀꯣꯛꯇꯩ ꯊꯥꯎ ꯁꯥꯄꯣꯟ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁꯨ ꯁꯥꯄꯣꯟ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜ ꯀꯤꯠ ꯈꯔ ꯌꯥꯎꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯅꯕ ꯈꯔ ꯑꯗꯨꯒ ꯑꯍꯟꯁꯤꯡꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏ ꯃꯪꯒꯟ ꯀꯥꯡꯇꯛ ꯃꯌꯥꯝ ꯈꯔ ꯑꯔꯩꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯨꯄꯥ 5,000 ꯑꯃꯇꯒ ꯑꯩ ꯀꯦꯁ ꯑꯣꯏꯅꯒ ꯍꯥꯞꯆꯤꯟꯖꯔꯝꯒꯦ ꯑꯇꯩ ꯈꯔꯗ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯥꯏꯗ ꯂꯩꯕꯁꯤꯡꯁꯨ ꯃꯌꯥꯝ ꯈꯔ ꯆꯪꯁꯤꯟꯕꯤꯔꯀꯥꯟꯗ ꯍꯦꯛ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯥꯟꯗ ꯂꯩꯔꯦ ꯌꯥꯝ ꯅꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯆꯠꯄꯤꯔꯤ ꯃꯌꯥꯝꯅ ꯃꯊꯪ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯌꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯃꯐꯝꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯅꯅꯕ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯅꯕ ꯑꯐꯕ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯇꯤꯝꯁꯦ ꯃꯌꯥꯝ ꯑꯩ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯄꯤꯔꯒ ꯃꯇꯦꯡ ꯇꯧꯕ ꯎꯕꯁꯦ ꯇꯁꯦꯡꯅ ꯑꯩ ꯂꯩꯔꯝꯃꯒꯗꯤ ꯑꯩꯁꯨ ꯌꯥꯎꯔꯝꯃꯅꯤ ꯈꯜꯂꯦꯀꯣ ꯑꯗꯣ ꯑꯩ ꯂꯩꯇꯕꯒꯤ ꯌꯥꯎꯕ ꯐꯪꯖꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯨ ꯌꯥꯝ ꯌꯥꯎꯕ ꯄꯥꯝꯃꯦ ꯁꯤꯒꯨꯝꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯈꯔꯇ ꯑꯣꯏꯔꯁꯨ ꯍꯥꯞꯆꯈꯤꯕ ꯁꯦꯟ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯃꯐꯝꯗ ꯗꯥ ꯖꯦꯝꯁꯅ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯒ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯗꯥ ꯖꯦꯝꯁ ꯗꯥ ꯖꯦꯝꯁꯅ ꯃꯀꯣꯛ ꯆꯤꯡꯕꯤꯔꯒ ꯇꯤꯝ ꯄꯨꯝꯕꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯗꯥ ꯖꯦꯝꯁꯅ ꯃꯀꯣꯛ ꯆꯤꯡꯉꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯍꯥꯟꯕꯒꯤ ꯂꯥꯏꯐ ꯁ꯭ꯀꯨꯜ ꯀꯛꯆꯤꯡꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟ ꯍꯥꯏꯅ ꯂꯩꯕꯗꯨꯒꯤ ꯂꯥꯛꯄ ꯂꯝꯕꯤꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯔꯣꯝꯗꯒꯤ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥꯔꯣꯝ ꯄꯥꯡꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯉꯒ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯝꯕꯤ ꯃꯄꯥꯟ ꯅꯛꯄ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯤ ꯌꯦꯡꯉꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡꯁꯦ ꯃꯐꯝꯗ ꯖꯣꯔꯣ ꯄꯥꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ खरा सी मताई उइरप तौबा हाई तारे अदु खोगी डायमंड टीवी की तेंगबांग अखोइना लाक्चरिसी ऑस्ट्रेलिया की ग्लोबल मणिपुर फेडरेशन ऑस्ट्रेलिया अदुगा गोवा मणिपुर मैते एसोसिएशन गोवा दगी लुपा लिसिंग ऑस्ट्रेलिया क्वाइ यामे आसाम की लुपा पांगबिरेज लिसिंग मंगा नखोगी तोंगा अखोइना क्वाइली निरंजन अदुगा मखोई खरा ना अंगम लुपा लिसिंग सिंगम अदुगा खोगी बिरकोला मणिपुर गांव खोगी मणिपुरी गांव सिमालुगुरी आसाम दगी कोई एम्पुटी नाउगी मोगी टीम मचा मा हाइबे तारे अदुगा मरुइना ऑस्ट्रेलिया की सिदगी लुपा लिसिंग मरफुमाथोइगा चनिपान कुनमंगा गोवा दगी लुपा लिसिंग कुनगमंगा अदुगा आसाम की लुपा लिसिंग मंगा नखोइगी तोंगा नानाव निरंजन अदुगा मखोइ खरा ना अंगम लुपा लिसिंग अनि लिसिंग अमा नि मंगा स्वाइन पिरक खरा हाइतारे पुनछलकान कोई तोंगा मफों क्या सथजरपनि ngasi jo khoi lakchari live school kakching da leiri sigi awat apa khara haitare masi tongan ba khoi detergent aduga tongan ba sanitary pad na chingba achana ba biscuit sing aduga khoi gi nom gi sakhum da season na ba tilhau aduga morok achathau adu sigumba aduga bat soap sigumba na chingba camera ma khoi gi mafam sidagi awat apa khara akhoi pijaba lakchari bani hoi याम नते से पैसा ममन नते को नक्सिकोइ म्याम इमाइबेन सिंग अंगांग सिंग युम कायरगा युम मै चाखरगा समायना लेबसे उबदा पुंगनि याम नुसि हाइतारे इसा युम हाइजेको निदमांगदा मै चागा थादोला समाय लेबा हाइजे काइ नुंगाइ फंगम सिदा दुगा मरोइना लेबिरमिबा सिंग सिदा अखोइना ngamjaba
ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯄꯤꯁꯤꯡ ꯀꯩꯅꯣꯝꯇꯪ ꯂꯩꯕ ꯑꯣꯏꯔꯁꯨ ꯃꯁꯥꯅ ꯃꯈꯨꯠꯅ ꯀꯩꯅꯣꯝꯇꯪ ꯂꯩꯕ ꯌꯥꯅꯅꯕ ꯁꯦꯟꯐꯝ ꯈꯔ ꯑꯩꯈꯣꯏ ꯃꯤ ꯂꯩꯔꯤꯕ ꯏꯟꯃꯦꯠ ꯁꯤꯗ ꯂꯩꯔꯤꯕ ꯆꯥꯝꯃꯨꯛꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 36 ꯑꯗꯨꯒ ꯅꯨꯄꯥ 19 ꯈꯔ ꯂꯩꯔꯤꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤꯔꯤꯕ ꯂꯥꯏꯐ ꯁ꯭ꯀꯨꯜꯒꯤ ꯁꯤꯜ ꯂꯥꯡꯉꯤꯕꯁꯤꯡꯗ ꯑꯩꯈꯣꯏ ꯁꯦꯜ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯈꯔ ꯑꯃꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯆꯪꯖꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯤ ꯀꯦꯛꯁꯤ ꯄꯥꯏꯔꯛꯑꯣ ꯑꯉꯥꯡꯁꯤꯡ ꯁꯨꯝ ꯀꯩꯅꯣꯝꯃ ꯂꯩꯅꯧ ꯍꯥꯏꯕꯩꯅꯤꯀꯣ ꯁꯥꯄꯣꯟ ꯑꯝꯇ ꯑꯣꯏꯔꯁꯨ ꯁꯨꯝ ꯂꯩꯅꯕꯩꯅꯤꯀோ ꯍꯣꯏ ꯌꯥꯝꯕ ꯅꯠꯇꯦ ꯁꯤ ꯄꯩꯁꯥ ꯃꯃꯜ ꯅꯠꯇꯦꯀꯣ ꯀꯩꯅꯣꯝꯃ ꯁꯥꯄꯣꯟ ꯑꯃ ꯄꯣꯠ ꯑꯃ ꯀꯩꯅꯣꯝꯃ ꯁꯨꯝ ꯂꯩꯅꯕꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯅ ꯑꯆꯥꯄꯣꯠ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯑꯩ ꯁꯨꯝ ꯌꯥꯝꯕ ꯅꯠꯇꯦ ꯁꯨꯝ ꯀꯩꯅꯣꯝꯇ ꯁꯨം ꯂꯩꯕꯤꯌꯣꯅ ꯇꯧꯔꯤꯅꯤ ꯂꯩꯅꯤꯡꯕ ꯀꯩꯅꯣꯝꯇꯁꯨ ꯂꯩꯕ꯭ꯔꯗꯤ ꯍꯥꯏꯗꯅꯀꯣ ꯑꯣꯀꯦ 이나오고 있어는 ꯍꯣꯏ 그림도 로이네시는 ꯑꯩꯈꯣꯏ ꯏꯅꯥꯎꯁꯦ ꯄꯤꯔꯣ ꯏꯅꯥꯎꯄꯤꯗ ꯄꯤꯔꯣ ꯑꯗꯨꯒ ꯀꯩꯅꯣꯝꯇꯪ ꯁꯨꯝ ꯂꯩꯕꯤꯌꯣ ꯍꯥꯏꯗꯅꯀꯣ ꯗꯥꯖꯦꯟꯁꯀꯤ ꯇꯤꯝ ꯗꯥꯏꯃꯟ ꯇꯤꯚꯤ ꯄ꯭ꯂꯥꯁꯀꯤ ꯇꯤꯝꯕꯨ ꯗꯥꯏꯃꯟꯒꯤ ꯇꯤꯝꯕꯨ ꯃꯌꯥꯝ ꯑꯦꯝꯄꯊꯤ ꯅꯥꯎꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯁꯨꯛ ꯌꯥꯝ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯃꯌꯥꯝꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯆꯠꯄꯤꯕ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯇꯤꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯄꯥꯡꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯁꯨ ꯁꯣꯁꯤꯌꯦꯜ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯕꯨ ꯑꯗꯨꯝ ꯐꯃꯨꯡꯗ ꯑꯅꯝꯕ ꯂꯩꯈꯤꯕꯒꯤ ꯐꯤꯕꯝ ꯆꯥꯗꯕꯒꯤꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯐꯝ ꯌꯥꯝ ꯂꯥꯛꯈꯤꯅꯤ ꯑꯩꯁꯨ ꯏꯔꯥꯡ ꯏꯪꯊꯔ ꯀꯣꯟꯅ ꯂꯥꯛꯄ ꯀꯥꯟꯗ ꯗꯤꯖꯦꯕꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯜꯂꯒ ꯑꯩꯁꯨ ꯃꯤꯇꯥꯞꯀ ꯌꯥꯝ ꯁꯤꯟꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯀꯥꯏꯅ ꯑꯗꯨꯅ ꯏꯔꯥꯡꯁꯤ ꯏꯪꯊꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥ ꯖꯦꯝꯁꯀꯤ ꯆꯦꯅꯦꯜꯗ ꯍꯥꯞꯀꯠꯂꯛꯑꯕꯅꯤꯅ ꯈꯨꯟꯗꯒꯤ ꯆꯦꯜꯂꯛꯄ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏ ꯋꯥꯔꯤꯁꯨ ꯃꯊꯪ ꯇꯥꯕꯗ ꯍꯥꯞꯆꯔꯛꯀꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯈꯨꯟꯗꯒꯤ ꯂꯩꯀꯥꯏꯗꯒꯤ ꯈꯔꯇ ꯄꯥꯡꯖꯕ ꯃꯇꯦꯡꯁꯦ ꯀꯥꯏꯗ ꯆꯪꯈꯔꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯩꯅ ꯎꯠꯆꯅꯤꯡꯗꯅ ꯑꯩ ꯈꯛꯇꯅ ꯌꯦꯡꯉꯤꯔ ꯃꯌꯥꯝꯗꯤ ꯌꯦꯡꯗ꯭ꯔꯖꯥꯠꯂ ꯎꯗ꯭ꯔꯖꯥꯠꯂ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯔꯛꯄꯅꯤ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯍꯟꯗꯛ ꯃꯔꯝꯗꯤ ꯊꯣꯛꯏꯕ ꯏꯔꯥꯡꯗꯨꯅ ꯑꯩꯒꯤꯁꯨ ꯌꯨꯝꯒꯤ ꯃꯔꯤ ꯃꯇꯥꯗꯩ ꯀꯩꯗꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯍꯦꯛ ꯐꯦꯃꯤꯂꯤꯃꯛꯅꯤ ꯈꯟꯕꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯃꯒ ꯍꯥꯞꯀꯠꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯤ ꯃꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯏꯪꯊꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯏꯪꯊꯕ ꯑꯣꯏꯁꯅ ꯍꯥꯏꯅ ꯈꯜꯂꯦ ꯏꯪꯊꯕꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯑꯣꯀꯦ ꯆꯤꯡ